ट्रेडिंग लॉजिक से करीनो हाइबगी मतंग द एक्सप्लेन तौबा वीडियो ओइदुनी ngasi वीडियो से आइगा आइगी सात्रमगा वारी सनबगी रेकॉर्डिंग से मागी रेकॉर्डिंग दी यावरोय आइना ngang सिंग से अतोप फोन अमदा रेकॉर्ड तहौबा अदुगी रेकॉर्डिंग दो ओइदुनी वीडियो से यामना कानबा वीडियो अमा ओइगनी ने खल्ली मयाम मुन्ना ताबियु लोयफो यंबियु नंगी क्वेश्चन से ट्रेडिंग लॉजिक से करीनो हाइबनेबोगा ट्रेडिंग लॉजिक से अमरोम नंग हंगई क्वेश्चन से यामना सु फजई अदुगा अनौब ट्रेडर हाइतारे अनौब ट्रेडर सिंगसिना ngauba क्वेश्चन खनबो खनदे ट्रेडिंग लॉजिक से करी लेबनोना नंग हंगई याम तिना फारबने तौबुदी नंगदी चही मा दि फारे हाबनेको अदुना हंगई ने नत्रगदी हंगोय सुंबो क्वेश्चन से ट्रेडिंग लॉजिक से करीनो हाइतारगदी ट्रेडिंग लॉजिक से लाक्थिंगे दे वारी इमलीगे नंगना ट्रेड से करमायना तवी नंग जे कनानो हाबदो अदुना ए खर खंगे नंगी ट्रेडिंग स्टाइल से नंगना ट्रेड तौरिबा स्ट्रेटजी दुगी ममिंग दो करीनो हारो को ममिंग हाइतसु करमायना तवे हापितंग हारो आई जुम ज्ञान तागनी अदुगा क्वेश्चन अमना टेलीग्राम चैनल गुंबा सिनरगा मीना बाय तौ सेल तौ हाबदो नंगी फोन दो टेलीग्राम हापरा अदुदो होय हापसु कजु गाइदेको अदुगा बाय सेल सिग्नल की चैनल मैम लेदीदना टेलीग्राम के अदुदा सब्सक्राइब तौरगा नंग बाय सेल मोइदिगी लौब्रा सिसिमो खुमो अदुदुगा आई ट्रेडिंग लॉजिक तो ताके बरे ट्रेडिंग लॉजिक से ताक्त्रिङैदा लॉजिक याउदबिदा ट्रेड तौबा हाबिसे करिनो हारसेबा लॉजिक याउदबिदा ट्रेड तौबा हाइतारगदी मीना बाय तौ सेल तौ हैन टेलीग्राम चैनल हाइबा नत्रगा न्यूज़ ता कोई CNBC पाव लेदना अदुदा मार्केट अप चले डाउन चले कोलाव लाव हाइनैदो अदुदा मोइना अप चले डाउन चले हाबदुदा नंगना ओ अदुदा मोइना अप चले हाइतारगदी अप चलने नंग बाय तौसिनबा अदगी सोमकन नंगी टेलीग्राम चैनल दुना बाय तौर हाइना नंग बाय तौसिनबसे असिसिबु ट्रेडिंग लॉजिक याउदबा कवे अदुगा ट्रेडिंग लॉजिक याउबा हाइदि करिनो हाइबा मतमदा नंगना तौरिबा ट्रेड से नंगना ट्रेड अमखक तौरिनेबो कैदौबगी हाइरिबा ट्रेड तो होय ट्रेड तौबा से पोबसु याय काबसु याय पोरसु कैसु माइथीबा कौदे आइना नंगोंदा हाइरबदुनी पोबा हाइबसे हौना सानी अखोइना ट्रेड तौबा मतमदा ngamaroidabni ngakthokpa adubu kaabana pobodi helakandane paisa lembuji adu nangna trade tauba yai poba yai kaaba yai adu nangna tauriba trade to kaidobagi karamaina nangi hariba nangi strategy gi idea nangi idea aduna maram chana karigumba maram leidana nangna tauba oitaragadi adu trading logic yauba kawai gyan butabra tadabra logic yaudaba habadi ब्लाइंड तौबदो इचम चमना हाब ब्लाइंड है नंगदी लॉजिक अमदि सागतचदुनेबुका ए मीना टेलीग्राम चैनल दा असमाना हारकपैने माना हाबदि याम तोइन तोइन चुमने अदुनने अदगी सोमकंदा न्यूज़ ता हाइबैने हार हाफे येंगा तौबदो अदु लॉजिक याउदबा कवेबो द लॉजिक याउबा तौर तारगदी कनागुम्बा मी अमना नंगना तौरिबा ट्रेड तो कैदौबगी तौरिनो हाइबा मतमदा लॉजिकली एक्सप्लेन तौबा ngमगदौनेबा नंग ए अइना सीगी ट्रेड से बाय तौरिसि करी मरमगिनो हाय कांदा सिदा लैबा मार्केट स्ट्रक्चर से एग्जांपल दी वारी नेबा सीगी रेजिस्टेंस जगह सिदा कुइना मा से नैरगा लैरे ममांगसु याम हजिन हजिन लाय अइना सीगी अइना ngairi से अइगी लॉजिक की मतुंगिना सीगी रेजिस्टेंस जगह से काइगनी हना लाय लैरे करी मरमगिनो काने याम कुइना लैसेलुरे करीगुंबा सीगी रेजिस्टेंस जगह से हना काइरोदो बोय तारगदी मार्केट से अब चलगा मागी मपाज है यौ मतमदा मखादा थुना हाइथगिदौने अदुबु हनक्ति मार्केट से अब काखलको मतमदा सेलर सिंग एब्जॉर्ब तौबा माल हेजॉर्ब तौ माल हेदि तो असुम वारी से लोंदा सिनर हाबि मार्केट से अब चतप मतमदा हाइरिबा सिगी रेजिस्टेंस जगह सिदा बायर सिंग सिना कुइना नसिला लैरेसे कैनो कानसिदा सेलर सिंग दुना मखादा होजिक पुथाबा ngamdare मखादा पुथगे तादि मा ngसाइना पुथबे यारे अदुबु हौजिक फौबा मतम कुइना सिगी रेजिस्टेंस जगह सिदा लैरे इबिसिनदि बायर की माना कंट्रोल तौबगी सिग्नल ने अदुगा सेलर पुथगे दि नान पुथरे कैदोय पुथगे अदो अनौब इंफॉर्मेशन अमा ngairi ने कैनोसिना मार्केट सिना को अइना हारिबा पोसे पिक्चर न उबंगम उबंगम न होनौबा इदि साद यावबा नते सुम हाइ
ꯅꯪ ꯈꯪꯉꯕꯅꯤꯅ ꯀꯣꯛꯇꯨ ꯁꯥꯒꯠꯂꯧꯕ ꯑꯗꯣ ꯑꯅꯧꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯉꯥꯏꯔꯤꯅꯦ ꯑꯗꯨꯅ ꯃꯥꯔꯀꯦꯠꯁꯤꯗ ꯅꯪꯅ ꯁꯤꯖꯤꯟꯅꯔꯤꯕ ꯂꯣꯖꯤꯛꯁꯦ ꯃꯥꯔꯀꯦꯠꯁꯤꯗ ꯑꯅꯧꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯃꯥꯒꯤ ꯃꯥꯔꯀꯦꯠꯀꯤ ꯐꯟꯗꯥꯃꯦꯟꯇꯦꯜꯗꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯉꯥꯏꯕ ꯃꯥꯜꯂꯦ ꯑꯗꯣ ꯑꯅꯧꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯅ ꯀꯔꯤꯒꯨꯝꯕ ꯄꯣꯖꯤꯇꯤቭ ꯏꯟꯐꯣꯔꯃꯦꯁꯟ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯔꯦꯖꯤꯁꯇꯦꯟꯁꯁꯦ ꯕ꯭ꯔꯦꯛ ꯆꯠꯂꯒ ꯃꯊꯛꯇ ꯆꯠꯈ꯭ꯔꯅꯤ ꯆꯠꯈꯤꯕꯒꯤ ꯆꯥꯟꯁ ꯋꯥꯡꯉꯦ ꯑꯗꯣ ꯀꯌꯥꯝ ꯋꯥꯡꯉꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯀꯅꯤ ꯔꯤꯛꯁ ꯇꯨ ꯔꯤꯋꯥꯔꯗ ꯀꯌꯥꯝ ꯂꯧꯒꯦ ꯇꯥꯔꯗꯤ ꯅꯪꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗꯨ ꯂꯥꯛꯀꯅꯤ ꯑꯩꯗꯤ ꯁꯨꯝ ꯕ꯭ꯔꯦꯛ ꯑꯥꯎꯠ ꯆꯠꯄꯒꯤ ꯑꯃ ꯍꯦꯛꯇ ꯍꯥꯏꯕꯅꯤ ꯃꯌꯥꯝ ꯂꯩꯗꯅ ꯕ꯭ꯔꯦꯛ ꯑꯥꯎꯠꯇꯨꯁꯨ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯗꯨꯅ ꯅꯪꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗꯨ ꯊꯥꯖꯔꯒ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯃꯥꯔꯀꯦꯠꯁꯤꯅ ꯁꯨꯃꯥꯏꯅ ꯕ꯭ꯔꯦꯛ ꯆꯠꯂꯒ ꯕꯣꯂꯨꯝ ꯌꯥꯎꯔꯒ ꯆꯠꯈꯤ ꯇꯥꯔꯒꯗꯤ ꯁꯤꯗ ꯇ꯭ꯔꯦꯠ ꯑꯃ ꯂꯧꯕ ꯌꯥꯏ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯍꯩꯖꯔꯛꯄ ꯅꯪꯒꯤ ꯁ꯭ꯀꯤꯜ ꯃꯌꯥꯝꯗꯣ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯁꯤꯗꯩꯁꯤꯗ ꯇꯟꯖꯥ ꯆꯥꯅ ꯇ꯭ꯔꯦꯠ ꯑꯃ ꯂꯧꯕ ꯌꯥꯏ ꯍꯥꯏꯅ ꯁꯤ ꯂꯣꯖꯤꯛ ꯌꯥꯎꯔꯒ ꯇ꯭ꯔꯦꯠ ꯇꯧꯕ ꯀꯧꯋꯦꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯅꯪ ꯃꯥꯔꯀꯦꯠꯀꯤ ꯏꯁꯇ꯭ꯔꯛꯆꯔꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯁꯤꯗ ꯅꯪꯅ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯉꯝꯃꯦꯕ ꯃꯔꯝ ꯈꯪꯉꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯔꯝꯗ ꯅꯠꯇꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯔꯝ ꯈꯪꯉꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯃꯥꯡꯗ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯊꯦꯡꯅꯔꯛꯄꯗꯒꯤ ꯅꯪꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯅ ꯈꯪꯉꯛꯄꯅꯦꯕ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯗ ꯁꯨꯃꯥꯏꯅ ꯇ꯭ꯔꯦꯠ ꯇꯧ ꯇꯥꯔꯒꯗꯤ ꯂꯣꯖꯤꯛ ꯑꯃ ꯌꯥꯎꯔꯒ ꯇ꯭ꯔꯦꯠ ꯇꯧꯕ ꯀꯧꯋꯦꯕ ꯗ ꯇ꯭ꯔꯦꯗꯤꯡ ꯂꯣꯖꯤꯛꯁꯦ ꯃꯥꯔꯀꯦꯠ ꯁ꯭ꯇ꯭ꯔꯛꯆꯔ ꯍꯥꯏꯕ ꯑꯃꯒ ꯇ꯭ꯔꯦꯗꯤꯡ ꯂꯣꯖꯤꯛ ꯍꯥꯏꯕ ꯑꯃꯒ ꯑꯅꯤ ꯊꯣꯛꯅ ꯑꯃꯨꯛ ꯈꯥꯏꯗꯣꯛꯑꯁꯦꯕꯀꯣ ꯑꯁꯨꯝ ꯑꯦꯛꯖꯥꯝꯄꯜꯒꯤ ꯋꯥꯅꯤ ꯃꯥꯔꯀꯦꯠ ꯁ꯭ꯇ꯭ꯔꯛꯆꯔꯗꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕꯁꯤ ꯎꯕ ꯐꯪꯕꯁꯦ ꯇꯦꯟꯖꯦꯕꯜꯒ ꯍꯥꯏꯗꯅ ꯑꯗꯨꯒ ꯇ꯭ꯔꯦꯗꯤꯡ ꯂꯣꯖꯤꯛꯁꯤꯗꯤ ꯑꯩꯈꯣꯏ ꯎꯕ ꯐꯪꯗꯦꯕ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯏꯟꯇꯦꯟꯖꯦꯕꯜꯗꯨꯅꯦꯕ ꯍꯥꯏꯗꯤ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯟꯗꯣ ꯑꯗꯩꯗ ꯅꯪꯅ ꯈꯜꯂꯤꯕ ꯃꯥꯔꯀꯦꯠ ꯁ꯭ꯇ꯭ꯔꯛꯆꯔꯗꯨꯗ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯤ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯑꯃ ꯄꯨꯊꯣꯛꯑꯒ ꯅꯪꯅ ꯆꯠꯅꯕ ꯌꯥꯕ ꯄꯣꯠ ꯑꯃ ꯄꯨꯊꯣꯔꯛꯏꯗꯣ ꯑꯗꯨꯗꯨꯕꯨ ꯇ꯭ꯔꯦꯗꯤꯡ ꯂꯣꯖꯤꯛ ꯀꯧꯋꯦꯕ ꯑꯗ ꯇ꯭ꯔꯦꯗꯤꯡ ꯂꯣꯖꯤꯛꯁꯦ ꯑꯩꯅ ꯍꯥꯏꯒꯗ ꯇ꯭ꯔꯦꯗꯤꯡ ꯂꯣꯖꯤꯛꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯉꯛꯄꯁꯦ ꯑꯅꯧꯕ ꯇ꯭ꯔꯦꯗꯔꯁꯤꯡꯁꯤꯅ ꯍꯪꯉꯛꯇꯦ ꯍꯥꯏꯔꯤꯁꯤ ꯑꯇꯩꯒꯤ ꯅꯠꯇꯕ ꯇ꯭ꯔꯦꯗꯤꯡ ꯂꯣꯖꯤꯛꯁꯤꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀ ꯂꯣꯏꯅꯔꯒ ꯂꯥꯛꯀꯅꯦꯕ ꯅꯪꯅ ꯈꯔ ꯀꯨꯏꯅ ꯇ꯭ꯔꯦꯠ ꯇꯧꯕꯒꯤ ꯑꯩꯉꯣꯟꯗ ꯇ꯭ꯔꯦꯗꯤꯡ ꯂꯣꯖꯤꯛꯁꯦ ꯍꯪꯉꯛꯄꯅꯦꯕ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯇ꯭ꯔꯦꯗꯔ ꯑꯅꯧꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯍꯪꯉꯛꯀꯅꯤ ꯊꯥꯖꯗꯦꯕꯀꯣ ꯍꯥꯏꯕꯗꯤ ꯃꯣꯏꯗꯤ ꯂꯣꯖꯤꯛ ꯌꯥꯎꯗꯅ ꯑꯅꯝꯕ ꯆꯠꯂꯦꯕ ꯀꯦꯅꯦꯜ ꯆꯤꯡꯉꯦ ꯁꯨꯃꯥꯏꯅ ꯑꯁꯤ ꯊꯣꯔꯛ ꯇꯥꯔꯒꯗꯤ ꯃꯥꯔꯀꯦꯠꯁꯦ ꯌꯥꯝ ꯆꯠꯈ꯭ꯔꯅꯤ ꯃꯅꯨꯡꯒꯤ ꯄꯣꯠꯇꯣ ꯈꯪꯗꯅꯕ ꯍꯣꯠꯅꯩ ꯑꯁꯤ ꯑꯔꯥꯟꯕ ꯅꯠꯇꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯅꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯇ꯭ꯔꯦꯗꯤꯡ ꯁꯥꯏꯀꯣꯂꯣꯖꯤꯗ ꯈꯤꯇꯪ ꯂꯥꯛꯀꯦꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯗ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟ ꯍꯥꯏꯕ ꯑꯃ ꯂꯩ ꯁꯤꯁꯤꯅ ꯁꯥꯏꯀꯣꯂꯣꯖꯤꯒꯤ ꯑꯣꯏꯕ ꯋꯥꯅꯤ ꯁꯥꯏꯟꯁꯀꯤ ꯑꯣꯏꯕ ꯃꯑꯣꯡꯗꯁꯨ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯀꯦ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯁꯦ ꯑꯩ ꯐꯖꯅ ꯌꯥꯝ ꯗꯤꯞ ꯑꯣꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯣꯏꯀꯣ ꯃꯥꯒꯤ ꯂꯥꯏꯔꯤꯛꯇꯒꯤ ꯌꯥꯝꯅ ꯃꯅꯨꯡ ꯍꯥꯞꯆꯤꯜꯂꯒ ꯏꯈ꯭ꯔꯦ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯥꯏꯟꯁꯤꯗ ꯑꯣꯇꯣ ꯆꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯆꯠꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯈꯣꯡꯎꯞꯁꯦ ꯃꯔꯤꯁꯦ ꯁꯠ ꯑꯃ ꯅꯥꯟꯊꯣꯛꯑꯕ ꯈꯣꯡ ꯃꯔꯤ ꯅꯥꯟꯊꯣꯛꯄ ꯃꯇꯝꯗ ꯑꯩꯅ ꯁꯨꯝ ꯃꯁꯥ ꯃꯇꯣꯝꯗ ꯈꯣꯡ ꯃꯔꯤ ꯅꯥꯟꯊꯣꯛ ꯇꯥꯔꯒꯗꯤ ꯈꯣꯡ ꯃꯔꯤ ꯄꯨꯟꯒꯗꯧꯅꯁꯦ ꯃꯁꯥꯗꯨꯗ ꯁꯠ ꯂꯥꯎ ꯄꯨꯟꯈꯤꯅꯦꯕ ꯑꯗꯨ ꯀꯥꯏꯗ ꯂꯥꯛꯄꯅꯣ ꯍꯥꯏ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯗꯅꯦꯕ ꯑꯣꯇꯣ ꯆꯠꯄ ꯍꯥꯏꯗꯤ ꯆꯠꯄ ꯊꯕꯛꯁꯤꯡꯗꯣ ꯑꯗꯨ ꯇꯧꯔꯛꯏꯕ ꯑꯗꯨꯒꯤ ꯀꯣꯛꯇꯣ ꯑꯗꯨꯗꯨꯕꯨ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟ ꯀꯧꯋꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯉꯥꯡꯉꯤꯕ ꯋꯥꯉꯥꯡ ꯁ꯭ꯇꯥꯏꯜꯁꯦ ꯁꯤ ꯀꯩꯅꯣ ꯀꯥꯟꯗ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯗꯒꯤ ꯂꯥꯛꯄꯅꯦꯕ ꯑꯩꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯋꯥ ꯉꯥꯡꯕꯗ ꯇꯣꯟ ꯑꯃ ꯂꯩꯗꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯒꯤ ꯅꯦꯆꯔꯗ ꯌꯥꯎꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯋꯥ ꯉꯥꯡꯕ ꯁꯨꯃꯥꯏꯅ ꯂꯥꯛꯄꯅꯦ ꯍꯥꯏꯕꯅꯦꯕ ꯑꯗ ꯀꯟꯁꯤꯌꯁ ꯃꯥꯏꯟ ꯍꯥꯏꯕꯁꯤꯃꯒ ꯍꯥꯏꯔꯒꯦꯕ ꯀꯟꯁꯤꯌꯁ ꯃꯥꯏꯟꯒ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯒꯁꯦ ꯒꯥꯔꯤ ꯊꯧꯕꯗ ꯑꯦꯛꯖꯥꯝꯄꯜ ꯇꯧꯒꯦ ꯑꯍꯥꯟꯕꯗ ꯅꯪꯅ ꯒꯥꯔꯤ ꯑꯆꯧꯕ ꯊꯧꯕ ꯍꯩꯕ꯭ꯔꯥ ꯑꯍꯥꯟꯕꯗ ꯒꯥꯔꯤ ꯑꯆꯧꯕ ꯊꯧꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯒꯦ ꯒꯥꯔꯤ ꯑꯆꯧꯕꯁꯦ ꯑꯩꯅ ꯑꯍꯥꯟꯕ ꯊꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗꯅ ꯑꯩꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯒꯤ ꯏꯅꯔꯖꯤꯁꯤ ꯃꯌꯥꯝꯁꯦ ꯊꯥꯗꯩꯌꯦꯕ ꯍꯥꯏꯗꯤ ꯋꯥꯈꯜꯁꯦ ꯈꯜꯂꯒ ꯇꯧꯔꯛꯏꯕ ꯄꯣꯠ ꯃꯌꯥꯝꯁꯤ ꯀꯟꯁꯤꯌꯁ ꯃꯥꯏꯟ ꯀꯧꯋꯦ ꯀꯟꯁꯤꯌꯁ ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯍꯥꯏꯇꯥꯔꯦꯀꯣ ꯒ꯭ꯌꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯟꯁꯦ ꯊꯥꯗꯔꯒꯀꯣ ꯁꯤꯅ ꯃꯃꯥꯏꯅꯤꯀꯣ ꯁꯤꯁꯤꯅ ꯕ꯭ꯔꯦꯛ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯀꯥꯎꯒꯗꯕ ꯀ꯭ꯂꯁ ꯍꯥꯟꯅ ꯀꯥꯎꯔꯒ ꯒꯤꯌꯥꯔ ꯁꯤꯟꯒꯗꯧꯕ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯀꯣꯛꯁꯤ ꯁꯨꯃꯥꯏꯅ ꯊꯥꯗꯔꯒ ꯀꯟꯁꯤꯌꯁ ꯃꯥꯏꯟꯁꯦ ꯊꯥꯗꯔꯒ ꯒꯥꯔꯤꯁꯦ ꯊꯧꯕ ꯑꯍꯥꯟꯕ ꯇꯝꯅꯕ ꯍꯣꯠꯅꯩꯌꯦꯕ ꯇꯥꯛꯄꯤꯕ ꯑꯃꯗꯤ ꯅꯥꯀꯟꯗ ꯐꯝꯃꯤꯅꯤꯀꯣ ꯃꯥꯅ ꯐꯅꯌꯥꯝ ꯇꯥꯛꯑꯦ ꯑꯩꯅ ꯀꯟꯁꯤꯌꯁ ꯃꯥꯏꯟꯁꯦ ꯏꯅꯔꯖꯤꯁꯦ ꯐꯖꯅ ꯊꯥꯗꯩꯌꯦꯕ ꯀꯣꯛꯁꯦ ꯏꯅꯔꯖꯤꯁꯦ ꯊꯥꯗꯔꯒꯁꯨ ꯒꯥꯔꯤꯁꯤ ꯏꯐꯦꯛꯇꯤꯞ ꯑꯣꯏꯅ ꯊꯧꯕ ꯉꯝꯗꯦꯕ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯏ ꯀꯛꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯒꯤꯌꯥꯔ ꯑꯃꯨꯛ ꯀꯥꯎꯕ ꯕ꯭ꯔꯦꯛꯁꯦ ꯌꯦꯡꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯃꯥꯏ ꯑꯃꯨꯛ ꯀꯥꯎꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯗꯕ ꯑꯃ ꯏꯇꯧ ꯇꯧꯋꯦꯕ ꯑꯍꯥꯟꯕ ꯊꯧꯕ ꯃꯇꯝꯗ ꯑꯗ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯅ ꯀꯟꯁꯤꯌꯁ ꯃꯥꯏꯟꯁꯤꯗꯒꯤ ꯏꯅꯔꯖꯤ ꯃꯌꯥꯝ ꯊꯥꯗꯔꯒ ꯒꯥꯔꯤꯗꯣ ꯊꯧꯕ ꯃꯇꯝꯗꯁꯨ
ꯃꯑꯣꯡ ꯃꯤꯔꯤꯟ ꯑꯃ ꯏꯇꯥ ꯇꯥꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯑꯣꯡ ꯇꯥꯕ ꯍꯥꯏꯕꯁꯦ ꯀꯔꯥꯏꯗꯒꯤ ꯇꯧꯔꯛꯑꯒꯗꯤ ꯃꯑꯣꯡ ꯇꯥꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯗꯒꯤ ꯇꯧꯔꯛꯑꯒꯗꯤ ꯊꯕꯛꯁꯦ ꯈꯔ ꯃꯑꯣꯡ ꯇꯥꯅꯤꯕꯀꯣ ꯑꯗꯣ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯁꯦ ꯃꯥꯒꯤ ꯗꯤꯐꯤꯅꯤꯁꯟꯁꯦ ꯑꯩ ꯐꯖꯅꯗꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯣꯏ ꯁꯨꯝ ꯒ꯭ꯌꯥꯟ ꯇꯥꯖꯔ ꯅꯣꯏꯅ ꯅꯪꯅ ꯁꯤꯗꯩꯗ ꯑꯗ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯗꯒꯤ ꯇꯧꯔꯛꯄ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯁꯦ ꯍꯟꯖꯤꯟ ꯇꯧꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯊꯕꯛꯇꯣ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯗ ꯆꯪꯈꯤꯅꯦꯕ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯗ ꯆꯪꯈ꯭ꯔ ꯇꯥꯔꯒꯗꯤ ꯄꯣꯠꯇꯣ ꯍꯦꯕꯤꯠ ꯑꯣꯜꯂꯛꯀꯅꯦꯕ ꯍꯦꯕꯤꯠ ꯑꯣꯜꯂꯛꯄ ꯇꯥꯔꯒꯗꯤ ꯊꯕꯛꯇꯣ ꯃꯁꯥ ꯃꯇꯣꯝꯇ ꯏꯅꯔꯖꯤ ꯌꯥꯎꯗꯅ ꯉꯁꯥꯏ ꯀꯟꯁꯤꯌꯁ ꯃꯥꯏꯟ ꯏꯅꯔꯖꯤ ꯃꯌꯥꯝ ꯊꯥꯖꯩꯅ ꯃꯁꯥ ꯃꯇꯣꯝꯇ ꯇꯧꯔꯛꯀꯅꯦꯕ ꯑꯗ ꯑꯩꯅ ꯒꯥꯔꯤꯗꯣ ꯑꯍꯥꯟꯕꯗꯤ ꯅꯪꯒꯤ ꯀꯟꯁꯤꯌꯁ ꯃꯥꯏꯟꯁꯦ ꯁꯤꯖꯤꯟꯅꯔꯒ ꯒꯥꯔꯤꯁꯦ ꯊꯧꯕ ꯉꯝꯅꯕ ꯁꯨꯝ ꯍꯣꯠꯅꯔꯦꯕ ꯍꯣꯠꯅꯔꯀꯥꯟꯗ ꯁꯨꯝ ꯍꯟꯖꯤꯟ ꯁꯨꯝ ꯅꯝꯐꯨꯗ ꯊꯧꯔꯛꯄꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯥꯟꯗ ꯃꯇꯝ ꯑꯃꯗꯗꯤ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤ ꯊꯧꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯗ ꯆꯪꯈꯔꯦꯕ ꯑꯣꯇꯣꯃꯦꯇꯤꯛ ꯑꯣꯏꯔꯦꯕ ꯄꯣꯠꯁꯦ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤꯁꯦ ꯁꯠ ꯂꯥꯎ ꯃꯊꯛ ꯀꯥꯈꯠꯄ ꯃꯇꯝꯗꯅꯦ ꯃꯁꯥ ꯃꯇꯣꯝꯗ ꯁꯠ ꯂꯥꯎ ꯐꯝꯈ꯭ꯔꯒ ꯁ꯭ꯇꯥꯔꯠ ꯇꯧꯔꯒꯅꯦ ꯉꯁꯥꯏ ꯑꯩꯅ ꯁ꯭ꯇꯥꯔꯠꯇꯤ ꯁꯤꯅ ꯕ꯭ꯔꯦꯛꯅꯦ ꯁꯤꯁꯤꯅ ꯀꯩꯅꯣꯅꯦ ꯈꯜꯂꯝꯕꯗꯣ ꯈꯟꯗꯦ ꯃꯁꯥ ꯃꯇꯣꯝꯗ ꯖꯔ ꯊꯧꯔ ꯆꯠꯈꯤꯕ ꯑꯗꯩ ꯐꯣꯟ ꯂꯥꯛꯑꯁꯨ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅ ꯑꯩ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯊꯧꯕ ꯉꯝꯈꯤꯕ ꯁꯤ ꯄꯣꯠꯁꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯗꯒꯤ ꯂꯥꯛꯏꯅꯦꯕ ꯑꯗꯨꯅ ꯊꯕꯛ ꯇꯧꯕꯗ ꯃꯑꯣꯡ ꯇꯥꯅ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯗꯒꯤ ꯊꯕꯛꯁꯦ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯏꯅꯔꯖꯤꯗꯣ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯁꯤ ꯏꯅꯔꯖꯤ ꯀꯟꯖꯥꯔꯕꯦꯁꯟ ꯑꯩꯈꯣꯏ ꯑꯃꯁꯨ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯛꯀꯗꯣꯏ ꯅꯨꯡꯇꯤꯒꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ 70% ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯗꯒꯤꯅꯤ ꯍꯥꯏꯌꯦ ꯁꯤ ꯇ꯭ꯔꯦꯗꯤꯡ ꯂꯣꯖꯤꯛ ꯍꯥꯏꯔꯒ ꯅꯪꯅ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟ ꯍꯥꯏꯅ ꯁꯤ ꯆꯠꯈ꯭ꯔꯦꯅ ꯈꯜꯂꯝꯒꯅꯤꯀꯣ ꯈꯪꯕꯁꯤꯁꯨ ꯁꯤ ꯌꯥꯝ ꯀꯥꯟꯅꯕꯅꯤ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯕ꯭ꯔꯦꯟꯁꯤꯗꯁꯨ ꯏꯅꯔꯖꯤ ꯑꯃ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯈꯟꯕꯁꯤ ꯐꯥꯎꯕꯗ ꯏꯅꯔꯖꯤ ꯆꯪꯉꯤꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯏꯅꯔꯖꯤꯁꯦ ꯀꯟꯖꯥꯔꯕ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯀꯟꯁꯤꯌꯁ ꯃꯥꯏꯟꯗꯒꯤ ꯄꯣꯠꯁꯤ ꯀꯔꯤ ꯇꯧꯁꯤꯒꯦꯅ ꯈꯟꯕꯗ ꯃꯇꯝ ꯑꯃ ꯆꯪꯉꯤꯗꯅ ꯑꯗꯨꯅ ꯄꯣꯠꯁꯤ ꯇꯣꯏꯅ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯃꯥꯁꯦ ꯃꯁꯥ ꯃꯇꯣꯝꯇ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯁꯤꯒ ꯀꯔꯦꯁꯄꯣꯟꯁ ꯇꯧꯔꯒ ꯃꯁꯥ ꯃꯇꯣꯝꯇ ꯁꯤ ꯇꯧꯔꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯒꯗꯧꯅꯤ ꯍꯥꯏꯔꯒꯅꯦ ꯃꯁꯥꯅ ꯑꯣꯇꯣ ꯆꯠꯍꯟꯕ ꯑꯃ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏ ꯋꯥꯈꯜ ꯈꯟꯕꯒꯤ ꯏꯅꯔꯖꯤꯁꯤ ꯌꯥꯎꯍꯟꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯃꯦꯀꯥꯅꯤꯖꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯁꯤꯗ ꯏꯚꯣꯂꯨꯁꯟ ꯍꯥꯞꯄꯤꯔꯝꯃꯦꯕꯀꯣ ꯑꯁꯤ ꯅ꯭ꯌꯨꯔꯣ ꯄꯥꯠꯋꯦ ꯀꯥꯏꯅ ꯅ꯭ꯌꯨꯔꯣ ꯄ꯭ꯂꯥꯁꯇꯤꯁꯤꯇꯤ ꯀꯥꯏꯅ ꯂꯩꯌꯦꯕ ꯑꯗꯨꯒꯨꯝꯕꯅꯦꯕ ꯑꯗꯨꯒ ꯑꯩ ꯁꯥꯏꯟꯁꯀꯤ ꯃꯇꯥꯡꯁꯤꯗ ꯂꯥꯛꯑꯔꯣꯏ ꯑꯗꯨꯅ ꯄꯣꯠ ꯑꯃꯁꯦ ꯅꯪꯅ ꯍꯟꯖꯤꯟ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯗ ꯆꯪꯈ꯭ꯔꯅꯤ ꯍꯥꯏꯕꯁꯦ ꯁꯤ ꯅꯪ ꯑꯥꯏꯗꯤꯌꯥ ꯂꯩꯔꯦꯀꯣ ꯐꯔꯦ ꯇ꯭ꯔꯦꯗꯤꯡꯗ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯑꯒꯦ ꯇ꯭ꯔꯦꯗꯤꯡ ꯇꯧꯕ ꯃꯇꯝꯁꯤꯗꯅꯦ ꯑꯅꯧꯕ ꯇ꯭ꯔꯦꯗꯔꯁꯤꯡꯁꯤꯅ ꯃꯥꯅ ꯇ꯭ꯔꯦꯗ ꯇꯧꯕ ꯀꯥꯟꯗ ꯉꯁꯥꯏ ꯑꯩꯅ ꯒꯥꯔꯤ ꯊꯧꯕꯗ ꯃꯑꯣꯡ ꯃꯔꯤꯟ ꯑꯃ ꯇꯥꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯇ꯭ꯔꯦꯗ ꯇꯧꯕ ꯀꯥꯟꯗ ꯇꯧꯋꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯇ꯭ꯔꯦꯗ ꯇꯧꯕ ꯃꯇꯝꯗ ꯅꯪꯅꯆꯍꯤ ꯑꯃ ꯁꯨꯔꯦ ꯑꯩꯅꯆꯍꯤ 4 ꯁꯨꯔꯦ ꯑꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯂꯣꯖꯤꯛꯇ ꯑꯩꯈꯣꯏꯅ ꯂꯣꯖꯤꯛ ꯂꯥꯛꯀꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯒ ꯃꯣꯏꯅ ꯐꯪꯉꯤꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤ ꯈꯦꯠꯅꯩꯌꯦꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯣꯏꯗꯗꯤ ꯑꯦꯀꯥꯎꯟꯗꯣ ꯑꯍꯥꯟꯕꯗ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯍꯥꯏꯅ ꯄꯤꯔꯛꯏꯕ ꯖꯦꯔꯣꯗꯥꯗꯨ ꯐꯥꯎꯕ ꯃꯥꯅ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯃꯥꯏ ꯀꯣꯛꯇꯣ ꯏꯅꯔꯖꯤ ꯃꯌꯥꯝ ꯆꯪꯉꯦꯕ ꯕꯥꯏꯁꯦ ꯀꯥꯏ ꯌꯥꯎꯕꯅꯣ ꯀꯥꯏꯅ ꯈꯜꯂꯦꯕ ꯋꯥꯈꯜꯗ ꯕꯥꯏꯁꯦ ꯁꯤꯗ ꯕꯥꯏ ꯇꯧꯕꯅꯤ ꯀꯥꯏ ꯑꯗꯨꯒꯤꯗꯃꯛꯇ ꯏꯅꯔꯖꯤ ꯃꯆꯥ ꯑꯃꯨꯛ ꯈꯥꯏꯗꯣꯛꯑꯦꯕ ꯑꯗꯩ ꯆꯥꯔꯠ ꯁꯨꯃꯥꯏꯅ ꯄꯨꯊꯣꯛꯄ ꯆꯥꯔꯠꯁꯦ ꯁꯤꯅ ꯗꯦꯂꯤ ꯆꯥꯔꯠꯀꯣ ꯁꯇ꯭ꯔꯛꯆꯔꯗꯨꯅ ꯀꯥꯏꯗ ꯌꯦꯡꯗꯣꯏꯅꯣ ꯍꯥꯏꯅ ꯇꯧꯔꯒꯅꯦ ꯀꯣꯛꯁꯦꯀꯣ ꯑꯗꯩꯗ ꯏꯅꯔꯖꯤ ꯑꯃꯨꯛ ꯈꯥꯏꯗꯣꯛꯏꯕ ꯑꯗꯒꯤ ꯁ꯭ꯇꯣꯞ ꯂꯣꯁꯁꯦ ꯀꯥꯏ ꯊꯝꯁꯤꯒꯦ ꯕꯥꯏꯁꯦ ꯑꯩꯅ ꯌꯥꯎꯔꯤꯕ ꯂꯨꯄꯥ 1,00,000 ꯌꯥꯎꯔꯦꯅ ꯈꯜꯂꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ 1%ꯁꯤꯅ ꯀꯥꯏꯅ ꯇꯧꯔꯒ ꯀꯥꯜꯀꯨꯂꯦꯇꯔ ꯄꯨꯊꯣꯛꯑꯒ ꯌꯥꯝ ꯍꯥꯏꯗꯤ ꯀꯣꯛꯁꯤꯗ ꯏꯅꯔꯖꯤ ꯃꯌꯥꯝ ꯊꯥꯗꯔꯒ ꯊꯕꯛ ꯇꯧꯕ ꯀꯥꯟꯗꯅꯦ ꯃꯥꯅ ꯇꯧꯒꯦ ꯈꯜꯂꯤ ꯃꯥꯅ ꯇꯧꯔꯤꯕ ꯑꯦꯅꯥꯂꯥꯏꯁ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯏꯐꯦꯛꯇꯤꯞ ꯑꯣꯏꯗꯦ ꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯥꯅ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯗ ꯄꯣꯠꯇꯣ ꯆꯪꯉꯛꯈꯤꯕꯒꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯟꯖꯤꯟꯅ ꯇ꯭ꯔꯦꯗ ꯇꯧꯕꯒꯤ ꯅꯤꯌꯣꯝ ꯇ꯭ꯔꯦꯗꯁꯨ ꯍꯟꯖꯤꯟ ꯇꯧꯔꯕ ꯃꯥꯔꯀꯦꯠ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕꯁꯤꯁꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯍꯟꯖꯤꯟ ꯇꯧꯔꯕ ꯅꯤꯌꯣꯝ ꯆꯨꯝꯅ ꯍꯥꯏꯀꯣ ꯅꯤꯌꯣꯝ ꯆꯨꯝꯗꯅ ꯍꯟꯖꯤꯟ ꯇꯧꯔꯗꯤ ꯐꯔꯛ ꯇꯥꯔꯛꯀꯗꯣꯏꯅꯤ ꯍꯟꯖꯤꯟꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯂꯩꯔꯤꯕ ꯃꯥꯔꯀꯦꯠ ꯁꯇ꯭ꯔꯛꯆꯔꯗꯣ ꯑꯗꯩꯗꯨꯗ ꯅꯉꯣꯟꯗ ꯅꯪꯒꯤ ꯀꯣꯛꯇꯨꯗ ꯑꯋꯥꯕ ꯑꯝꯇ ꯂꯩꯇꯅ ꯏꯅꯔꯖꯤꯗꯨ ꯏꯆꯪ ꯆꯪꯗꯅ ꯅꯪꯅ ꯍꯦꯛ ꯃꯤꯁꯤꯅ ꯁꯠ ꯂꯧ ꯌꯦꯡꯕ ꯃꯇꯝꯗ ꯏꯟꯐꯣꯔꯃꯦꯁꯟꯗꯣ ꯇꯛ ꯂꯥꯛꯀꯅꯦꯕ ꯅꯪꯅ ꯕꯥꯏ ꯇꯧꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯒꯁꯨ ꯕꯥꯏ ꯀꯥꯏꯗ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯅꯉꯣꯟꯗ ꯕ꯭ꯔꯦꯟꯗꯨꯗ ꯑꯋꯥꯕ ꯑꯝꯇ ꯄꯤꯔꯣꯏ ꯁꯠ ꯂꯥꯎꯅ ꯃꯁꯥꯗꯨꯗ ꯅꯪꯅ ꯈꯨꯠꯇꯨꯅ ꯕꯥꯏ ꯇꯧꯐꯝꯗꯣ ꯇꯛ ꯅꯝꯃꯒ ꯕꯥꯏ ꯁꯠ ꯂꯥꯎꯅ ꯇꯧꯈꯤꯅꯦꯕ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯤꯗ ꯏꯅꯔꯖꯤꯁꯤ ꯐ꯭ꯔꯤ ꯑꯞ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯗꯨ ꯃꯇꯝꯗꯨꯗ ꯄꯣꯠꯁꯦ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕ ꯃꯇꯝꯗ ꯄꯣꯠ ꯀꯥꯞꯀꯅꯤ ꯍꯥꯏꯇꯥꯔꯦꯀꯣ
सिगुम्बा पोट अमखक लै अैना हाइरिसे ट्रेडिंग की लाइक फंगोन अतोप लाइक अतोप लाइक पाबदगी अैना सुम्ब पोसी फंगपने अदा लॉजिक याउरगा ट्रेड तौबा हाइबसे असिदैसिदा एक्सपीरियंस अमा संगे अैना हाइनिंग सिका एक्सप्लेन तौबैना ngasa थोड़ी एक्सपीरियंस अमखक संगे अैना ngasa हाइबदो मार्केट की सुमाइना ब्रेकआउट चलमदाइदा प्राइस ना सुमाइन तौरगा अप चटखिसे सी तौरगदी अप चटलनी काइना हाइबा पोसे असी लॉजिक से काइदगी लाकने कारा नंगी एक्सपीरियंस तुगी मतुंग इना लाकने एक्सपीरियंस आउद्रगदी लॉजिक लापा खरा वागनेबा अदुबु ट्रेडर अनौबसिदबुदी नियम चुमनसिनी लॉजिक नि ना खोइन हाप्तने लॉजिक यावगा तौ लॉजिक यावगा तौइना अदा मोइना तोइना तौरगा लॉजिक यावगदने अैना लॉजिक यावगा ट्रेड तौइना मनुंगी कैंडलस्टिक तसु सप्लाई नसि तौइना हजिन ताइदो अदु मोइना येंग मतमदसु को याम फंगमोय लॉजिक एक्सपीरियंस अमा दरकार ले करिगिनो काना मोइ वाखन जे फ्री अप तौ ngamde सातुदी येंग मतमना मोइना खंगदबा हैनादबा पोट मैम यावरि अदैदा माइ कोक एनर्जी मैम चले अदुदुना लॉजिक यावगा ट्रेड तौबा हाइबसे करिनो हाइतारगदी नंगना ट्रेड तौबदुदा अखोइगी माइंड फ्री अप तौरका लॉजिक यावकने क्या ताब्रा इदा कॉन्फिडेंस अमसु दरकार लैको मार्केट रिकॉग्नाइजेशन स्ट्रक्चर रिकॉग्नाइजेशन सालाम फंगदवा नंग कोक्तु सालाम ओ सीडी स्ट्रक्चर दुनि हा अदगी मार्केट की इंफॉर्मेशन ओ सुतादी सी तब है मार्केट चलम ओ ऐसी अब चले सिदे नैरे न को वखन तमना खनबदुगी मतम लैतेबो जतलो मिसिन यें काना सालाम इंफॉर्मेशन लाखनगदव मागी मार्केट से यें काना अदुगी रिकॉग्नाइजेशन स्पीड तो याम थुगदव वाइट सालाम यें काना असि काना नंगी लॉजिक तो पाइथोरकने अदुगा ट्रेड लोकेशन ओ सी लेतारगदी अइना ट्रेड तौबसे सुमाइना सिगी जगह सिदा सुमाइन तौरगदी सि मपाहिदा संग याय सिदैदा स्टॉप लॉस थंग यायदो याम थुन इंफॉर्मेशन जे फंगदव सिने ट्रेडिंग लॉजिक यावबासि अदुगा नंगना तौगद्रिबा थबक्तो नसाना कॉन्फिडेंट लाइगदव कॉन्फिडेंट लाइबा हाबदी ट्रेड तो सुंगसोय सोयदन अप चटलनी कारनी अइ नंग पैसा तोंगनी हाबना तव ट्रेडिंग की नेचर दो अदुगी कॉन्फिडेंट हाइदी सुमाइन तौरगदी अनम मतमदा ऐसे सिगी ट्रेड से सी मतम से सुमाइन तंजा चाना तौतारगदी अइ काबगी चांस वांगे हाबने को अदुना होय फरे हनक तौर काहौद्रगसु सुम पोसे अइना हजिन तौतारगदी ट्रेड चाम तौ मतमदा ट्रेड 70 दी काने होय 30 मुक्ति पोगिबे को अदु कैसु कायदे सुम स्ट्रक्चर सिदा अइना हजिन तौबसे ट्रेडर अइगी थौने हारगा ना रिस्क मैनेज तौर ट्रेड तो अदुम पोस्ट मैम से सी मैम सिनेबल लॉजिक यावबा हाइसे ज्ञान ताबा तादबा अदुना ट्रेड तौ मतमदने लॉजिक यावरगा ट्रेड तौ हाइबसे अतैना थिबा ट्रेडर अनौदे लॉजिक यावबो ngammoy अदुइबा तारसु अइना ngasai गाड़ी थौ मतमदा खैनागी दबदो लॉजिक यावत्रि दुगी मैम खंगता मैम दुने अदुबु यारिबा मखै ट्रेड तौ मतमदने नमफुदा हाइतारे लॉजिक तो थादनम तौ मरमदु थीनबो होनो नंगना तौरिबा ट्रेड तुगी रीजनेबल ओइबा मरमदु थीनबो होनो अदुबु अनौबददी सुंफंग फंगोय मरमदि कैनो गाना मोइदा इंफॉर्मेशन मैम याम थुना फ्रैक्शन ऑफ सेकेंड पासिनगदो मैम लैयो अदुगी इंफॉर्मेशन दो हैनदबा मैम दुना माई सबकॉन्शियस माइंड संगदबा कैनोगी ट्रेडिंग चार्ट फॉर्मगी डेली चार्ट ची करिनोबो खंगदबा 5 मिनट रिस्मा अदु मैम दुना ने मोइदा ब्लॉक तवे इंफॉर्मेशन दुना लॉजिक तो पाइथोरपो यारोय अदुना असुम थबक मैम जे हंजिन तौर मतुंदा लॉजिक से लाकनी को लॉजिक लापा हाइद्रसु नंगना करिगुंबा हेक हौबगा लॉजिक आइदी सिंबसे खंगदसु याय आइदी टेलीग्राम चैनल दुना मोइना बाय तौ हाय अदुगा आइदी बाय तौरगा दुमाय सक्के हाय तारगदी नंगना मार्केट तो फनायाम कुइना लैरसु नंगी zerodha दो बाय सेल तौबदो फजना नंगी हाइदी अदुदा सा तौबा हैरसु मार्केट चार्ट येंबा हैरगसु नंग ट्रेडिंग लॉजिक तो सुंपाय पाइथोरा रोय लॉजिक तिसु तंबम संगेबको हैनतसु हैनदना मरम थियो नंग ट्रेड तौबगी मरम रीजनेबल लोइबा मरम दो नंग स्ट्रेटजी दुना मरम हायमगनी अदुगी पोतो पुसिलागा साना न भनो अदुमाइना ट्रेड तौ तारगदी लॉजिक यावरगा ट्रेड तौबा कौ